Mapu Ssu Shaheed Manoranjan Singh Memorial State Level Open Football Tournament 2024 ngasi sanakiba final match da SSU Singjamei na DM Rao Sekmai bu goal ahum sinota maithiba piduna tournament asigi Mapu SSU Singjamei na Oikhre Manipur amadi Nagaland sector CRPF amadi All Manipur Football Association ampha ani ki mideng makhada champion doi shuba battalion CRPF amasung Imphal West District Football Association sinduna Tha asigi mangadagi Chayal da Laiba Sai Sports Complex Chatharakiba tournament aduge final match adu ngasi SSU Singjamei amade DM Rao Sekmai gi marakta sanakhe ngasi final match adu da SSU Singjamei na DM Rao Sekmai bo goal ahum sinota maithiba piduna tournament aduge Mapu oikhibane tournament asigi ngasi final match adu da Yas Minister Govindas Konthojam Patsoi asigi MLA S Kunjakesor Shaheed Manoranjan gi apokpi NG Memcha Manipur amadi Nagaland sector CRPF ki IGP Achilles Prasad DIG Operation H Premjit Meitei DIG Range Imphal P ki Nayak amadi CRPF ki atay makok thongba official kayana saruk yakhe tournament asigi final match aduga mari lainana Yas Minister Govindas Konthojamna hai Shaheed Manoranjan gi apokpi Imam Memcha amadi mahaki imung manungbu ikai khomna bulle Shaheed Manoranjan gi mathauna maringjal amadi kathokpa ngambagi maong da leikiba thauna adu haurakliba mirolna tamjaningai oiba amane ngasi Shaheed Manoranjan gi aikhoi gi irakta leitraga su mahakpo miyamna ngasi su kangumdana sonare telaba punsi asida imaleba ki damak kathokpa amaga loinana thabak khara tawram labadi mutnaidana mingchat lehogani haiba ase Shaheed Manoranjan aikhoida para ama oina tambire ngasi gi Manipura oiriba fibam asida mahaki asigumba fidam ase haurakliba mirol na tung induna yaifaba ingtapa amade nungsi chanaba lamdam ama ohenaba honaba mathoktai haina mahang makata khe Mahasi amna maringjel leibako akhoi maitai macha amoina akhoi leibak sigidamukta mahaki team sigidamukta magi life si sacrifice tawgibne aduna mahaki memorial tournaments sigi final day sida ainga sai sumayamda appeal tawjabani Manipur gi praja singda akhoi khusamna raharaga punsil laharaga akhoi leibak sibu ngakna naba akhoi gi khunai sibu ngakna naba adu amukka hanna akhoi santi oina amaga nuksinana mahusagom na amuk tangdu laita aba khunayam porona bhona bada akoi punna khusamna minasi haibagi wafam seina appeal tawjari ngasi gi tournament adugi Mapu oikhraba SSU Singjamei amadi runners up takiba DM Rao Sekmai da mathangsin trophy medal certificate amadi said oina lupa lakh ahum amadi lupa lakh ani athoiba mitunglen singna khusinaduna ikai khumna utke loinana tournament asigi top scorer DM Rao gi sanaroi Y Shonam Jothe best player SSU gi sanaroi TS Premjit Best goalkeeper SSU gi sanaroi N Kiranjit amade man of the final match SSU gi sanaroi L Roshanda momento yauna lupa lising tara khusinaduna puning thogatkhe ngasi gi thoram aduda saruk yakhiba dice member singna Shaheed NG Manoranjan gi photo da haikat lekat tamduna ikai khomda utkibaga loinana Yas Minister Govindas Konthojamna Shaheed Manoranjan gi apokpe NG Memcha da atamba khudol tamduna puning thogatkhe loinana tournament asigi sponsor singda 143 Battalion CRPF ki maikedi atamba khudol tamduna ikai khomna utke panba yabadi Shaheed NG Manoranjan Imphal West District ke Urembam makha lekai digi lekhidraba NG Buddha Chandra amade NG Memcha gi machanupane mahakumja English ngani shubna tareta CRPF da assistant commander oina thabak changkhe madugi matungda mahak 201 Cobra Battalion da yawbaga loinana Chhattisgarh da posting takhe kumja English ngani shubna mapan gi September 10 ka tareta 201 Cobra Battalion na Chhattisgarh ge Dentewada district ke manung chanba Singan Magru village da Mawi Singh Mayok da chathaba operation amada marai baki da bak mahakna thawai pontha pikhibane